India government ki mihut singga su sign taunariba Kuki militant gi lusingba singa Guwahati da wari sanakre. Manipur da suspension of operation su agreement sign taunariba Kuki militant singi lusingba singa India government ki mihut singa ngarang Assam Guwahati gi Kahil Parda laiba police ki special branch headquarter da wari sanakre hairi. Agency ki pauna hai ngarang sanakiba Kuki militant singi lusingba sing amadi India gi mihut singa sanakiba wari adu gi matang da official oina kari maramda khanakiba ge haibadu phongdok trabaso wari adu haudik sanariba suwasi makata na chanakigadra natraga tolagadra haibagi wapam oirangani haina thajanari. Maramdi Ministry of Home Affairs Government of India na sudalariba Kuki militant sing makoi gi designated camp singda makoina pairiba khulaiga konana legadabane haina akanba instruction pikhrabasu Kuki militant singna miyam marakta phone khulai paiduna koisa chatpagi video footage amadi photo na singba social media da leptana thaganarakpa asina maram oiraga MHA na sign taunariba su agreement asi kariguma makoigi instruction asi indrabadi toklakpasu yai haina warning pikhiba laikre ngarangi mifamasi Union Home Secretary govt mohon amadi Intelligence Bureau gi Director Tarpan Kumar Deka anina numit nini gi mamangda Manipur da laktuna state asigi law and order gi phibam sing review taw kibaga loinana Churchanpur amadi Kangkokpi da chatuna committee singi leaders sing unaraba matungda pangthokibani amaromda haukiba ningthokaba numita Home Secretary Govt Mohon na Manipuri Governor Ajay Kumar Bahala yauna Raj Bhavan Imphal da high level meeting pangthoktuna haudik sathaba hauriba Indo-Myanmar border fencing gi kilometer chahunga Maudani pan sangba mafamda sambal khabagi thabak pekhanaba made state asigi law and order gi phibam faganabagi matangda khanaki meeting adu da civil administration gi makok thongba official sing army paramilitary forces amadi ate security agencies singi makok thongba official singa su sarugyaki panbayabadi mamang tha Kukizo MLA sing amadi Kukizo community gi lusingba singa loinana Guwahati da pangthokiba mipam amada central government na Kuki militant singi sign taunariba su agreement asi makhata na chathanabagi dama Kuki militant singi leader singa wari makhata na chathanabagi dama memorandum pisin kibalai ningsingba yai Kuki militant singi umbrella organization oiriba United People Front UPF amadi Kuki National Organization KNO hairiba umbrella organization asigi makhada Puna Kuki militant group kunhumdo yauri aduga hariba umbrella organization asiga central government kalising ani nipan ki August 12 da suspension of operations su agreement asi sign tawna kibani aduga hodi hariba umbrella organization asigi makhada puna Kuki militant cader lising ani ga chani ga hompu taruk laidi aduga hariba agreement asi Manipur Congress na sasan tawringai matamda tawna kibani Indian Security Force na NSCN GPRN Young On Fraction gi cader ni hatkre Arunachal Pradesh ki Indo-Myanmar border da laiba Longdim Khulda Indian Security Force singa khotoknabagi thagdokta ngarang Lal Haulub National Socialist Council of Nagalim Government of People's Republican of Nagalim NSCN GPRN Young On Fraction gi cader ni hatkre haina agency gi pauna phongdoragli Pawasina makataraduna hai nongmai kamnabagi thagdok adu ngarang Arunachal Pradesh Longdim district ki manung chanba Indo-Myanmar border ka tainaba mafam amada laiba umangi area da thokibani haiba mafam ase Myanmar gi territory da laiba lamkhu village ki tainaba mafam da Indian Army gi Western Command gi makhada laiba Indian Security gi group amana patrolling chatlingai da haiba Lal Haulub asigi cader singna nomai kapchilaktuna attack tawrakraba matung Indian Security Force na handuna kapa matamda mafam adu da akan mamawongda nomai kamnabagi thogdok thoki hairi Pawasina makhata na hai mafam adu yamna songba amadi angamba jaga oirabasu Indian Security Force na yamna haisingna hairiba Lal Haulub ki cader singi mathakda kan mamongda khut handuna cader sing adu mafam adu dagi tankhaiba ngamkibaga loinana cader singi maraktagi ani amadi mafam adu da nongmaina panbadagi laikhidre hairi hiramasiga mari lainana NSCN GPRN na thokpa statement amagi matungina nongmai kamnabagi thogdok adu da loop asigi Sergeant Major Niailung amasung Lance Corporal Neyuk ang laikhidre haina phongduragli thawdo adu loop asina Indian Security Force na loop asigi cader sing lairiba mafam adu da ambush tawrakpadagi cader ani adu laikhidabani haina maral siri Actor Khabana Kaksingi Sanabibu Lana Uhanaba Honarakpabu Senior Citizen Forum amadi
salai sanamahi lining na yaningdaba phongdokre Manipur filang gi actor khabana Kaksing gi chanabi bullana uhanaba honarakpabu senior citizen forum Kaksing amadi salai sanamahi lining Kaksing gi maiketegi yamna hakchina lawbaga loinana yaningdaba phongdokre Hiramasi kamari lainana ngasi Kaksing Wairi Panjau panungda laiba senior citizen old age home da pangthokpa paumi singa unaba amada lup ani asigi maiketegi Manipur film actor RK Khabana phongdokiba wafam adubu yaningde haina paumi singda phongdorakibani paumi singa unaba adu da salai Kaksing gi Thauburel Mangal Rajena phongdokibada film actor RK Khabana Kaksing Moirangtem laikai da laibi nupi masama luhombagi thauram mamang tha me 38 gi maoinana haijing kharai pubagi thauram me 19 da nupi mayumda laktuna cake kakba cake inaba amadi sanagi kuji sibana singba chathagibadu Kaksing gi sanabini haiduna film actor Khabana masagi Facebook post da phongdokibadu yamna laibak thibani amadi mahangna phongdokiba wafam adu yumpham yaudabani haiki mahangna makhadana phongdokibada masiguma chanabi asi Kaksing da leite Kaksing gi chanabi da luhongba noma walingai da numidang wairamda loyumba haibadi pibagi mamana baga loinana loyumbagi kairoi lekai gi yum amada ningol amadi mataroi singa awad apa ta thokta chintawbagi chanabi di lei luhongdringai mamangda loyumbana loyumbigi da changna de amadi loyumbigi mayumbu ki hangoinana nolongna chanai asigumba ipa ipugi haktaktagi leiraglaba fajakraba chanabi kaya asibu actor RK Khabagumba amana hekta semdokpasu yaroi Kaksing gi chanabi da lana lamjingnaba thabak thoram sing makhatana chatharaglabadi madugi afafatagi tektang masa masana pujagadabani haina sufongdoki AR na gamginthang gaite fakibagi mayokta moreda pungkun marigi ban haukre Assam Rifles na kanaguma miyo ema fabaga mari lainana lairiba procedure sing ngaltana gamginthang gaite kauba miyo ema fakibagi mayokta moreda lairiba tongan ba CSO sing na ngasi numit yungba pung 12 dagi hauraga hayeng tang 8 ki numit yungba pung 12 fawba pung kun mari chupna moreda total sadang lauthokre loinana hayeng ayu pung 8 ta galngam lentol dagi ADC complex fawba peaceful public rally ama chatkani haina Kuki Sip Association Kuki Student Organization More Youth Club Hill Tribal Council KWN HR MB amasung Kuki Khulai UMP More na puna thadoropa joint statement amana hari sirol asina makata na hari bana manga suba Assam Rifles ki Lieutenant Colonel Mitin Saramana yamna missing mikhai naiba mawongda masagi personal gain fangnabagi damak miyo ema fabagi leiriba procedure sing kalaga gamginthang gaite fakibagi thawong asi akan mawongda kandem tawi loinana moreda mahusagi phibam hanjilangnabagi damak hairiba Assam Rifles ki authority sing ase transfer thagadabani loinana moreda mahusagi phibam hanjilangnabagi damak hairiba Assam Rifles ki authority ase transfer thagadabani hayeng ayu pung 3 taba matamda moregi gangam lantoldagi moregi ADC complex fawba peaceful public mass rally ama pangthokani hariba peaceful rally ase non violence oiba mawongda Kuki Josias osing leader sing amasung sugi cader sing fabagi mayokta yaningdaba utpa oina amadi fakraba miyoi sing adu verification tawraba matungda asoyangam yaudana thadokadabani haiba demand ga mari leinana pangthokadabani loinana moreda security force amasung miyam marakta nungsi sanana leiriba phibam asida akai atoi thokhandanaba mathong maram khangdana mifami puntawbagi thabak tokadabani Manipur da thokliba ethnic crisis ati kanana haurakibano haiba malengi miyamna khangnaribani haiduna kanaguma miyoi sing faba punba leiriba procedure sing ngangna setkadabani hairagli Manipur da poppy plantation na paksana umang kokthokle haibadu satellite image na praman oire haina NBR na phongdoragli Chief Minister NBR na lusingba sarkar leiringai matamda poppy plantation paksana thabana umang kaya maru kokthokle haina phongdokhibadu haujikti satellite image na mayek sengna phongdokre haina Indian Today gi report amana hairi report asina makhata na hairi bana poppy plantation thabana paksana umang kokthokre haibadu haujikti national media da confirm oire state government ki maikedi poppy thabana paksana umang kokthokle haibadu miyana thajana khidabani adubo haujikti asumba adu makoina phongdorakpa haure haina former CM asina social media da thadorokpa warol amana hairi makhata na hairi bana Mahaki government matamda chathagiba anti-drug operation adu nahona na ningsing haladuna operation adu gi manungchana haukiba Englishingani 13 tagi lisingani kunmanga fawada ain kaina lam hector lising 19 da tharamba poppy pambi sing pakchana manghanduna drug trafficking gi thawong sing laksinaba amadi umangkana bhonaki
सोहरा टेक्नोलॉजी की माइकेदगी नौना पब्लिश तौरकिबा न्यूज सैटेलाइट सोहरा टेक्नोलॉजी की माइकेदगी नौना पब्लिश तौरकिबा न्यूज सैटेलाइट डाटा असिना नॉर्थ ईस्ट इंडिया दा एनवायरनमेंट चैलेंज अमा यामना खुदोंथुनिंगाई ओइबा मवोंग अमा मायोकनारे हाइना यामना मयेक सेंगना सुफोंदोक्रे आर्ट ऑब्जर्वेशन कमिटी की एनालिसिस मतुंगिना मणिपुर लेप्तना उमंग कोकथोकपा असिना मणिपुर यामना खुदोंथुनिंगाई ओइबा फिबम अमा मायोकनारे हाइबसे मयेक सेंगना फोंदोक्रे।